Hello, mayam boy amazing Bible prophecy minister na taram noksari ngasi ngangje gadruba topic asidi Luke 21 gi verse 5 tegi na aroi phawgi maramda khara sugaina takpiro na hai aduna haideba topic ase ekoina maroina Prabhu Jisu na laktringe da malemda kari kari tholagadage haibadugi maramdani masigi maramda ekoi nainaminasi हाइडिबा सिंग से करी करी थोक्रबा हाइबदुसु एखोना शास्त्रदगी फजन येंगदुना नैनामिनासे अहानबदा ईश्वर प्रार्थना तौसे सगदा लैबा इपा ईश्वर याम थागसरे ngasigi asigumba numit asida ipa ईश्वर प्रभु जीशु ख्रिस्टना लाक्टिंगिदा तायंगपान asida करी करी थोलगनी तायंगपान गी मिसिंगदा अदुगा politically amasung dharmada amasung churchta kari kari thokadage habigi maramda khara nainagadauri masida nana popibiu aina ngangbu kodemaksu thawai asengbana chingbiduna ngangbu ohenbiu tare bechinausindeju thawai asengbana ngangbiu aduga tholiba kodam sengase uraga prabhu na lakpa kyamgi matik nakre habadu khanganbiu aduga ikoisu prabhu na anishuba lakpagi dama sem saduna thawrang thoduna leiba ngamanbiu hobudeng loi phawna na singbiu prabhu jisu gi mingda koramjari amen. Now sa masigi topic ase aikona yengba matamda Matthew 24 amasung Mark chapter 13 hairiba asiga aikona punna saminaba yai hairiba singa se parallel prophecy ngakani samane Luke na magi londa amada ibani aduga Mark na magi londa amda ibani Matthew na magi londa amada ibani hairiba sida khara mana ayambana mane khara mana dabsu yawi makhon makhoi gi matungina laibani adubu ngasi aikona Maruina Luke chapter 21 gi verse 5 tegin 11 asida Prabhu Jisu na kari kari prithibida thoktingaida prithibida ma laktingda kari kari thokani haibana haiba asina singbagi maramda ekoina nainachi aduga ekoina kauroi bamna hairiba chapter sing ase maruina masida piribse Jerusalem mahan tahan ringai gi mamangda kari kari thokani haibaduga Sangdam naraga Prabhu Jisu na ani shuba laktingi mamanda kari kari thokani habduga ani je sangdam naraga ibni aduna punamak se ekoina event se haidiba animakta masi thungbodo ekoina ugani ahan ba ekoi verse pamina se Luke 21 gi verse 5 phajaraba nungsing amasung kudon posing na laiteng liba nina sangi maramda mi kharana wangang bada mahakna haiki haiko. And some of the as some speck of the temple, how it was adorned with goodly stones and gift. Hairiba temple je khona masigi manamda phajana naina se verse 5 je masida mi singna Jerusalem temple ase phajana laitengba phajana saba adugi maramda masida haibni maduda kari haibno haibdugi maramde masigi khona historical khona background khara yengba yai hairiba matam jida Jerusalem temple je koina amohana repair toba koina masak phajan bagi thabak ado Herod ning thona madu sathabaneba hari badugi maramda aduga masi kyam kuina sathagi abdo John 2 gi 20 da hai maha jihudi singna haiki ado nokoina num screen de yang biroina manipura num athan doksarge sahi ni futaru sangna masi gi laising ase sangbat kibani nahang na masibu numi humni da Sanggat pangam kadra haimni masida hari bese karino Jerusalem laisang ase masak pajaningai gi sangbalak pada rebuild tobo matamda renovation tobo matamda Herona sahi ni phutaru sangna tawkhibane ba masi chawrana masi gi renovation gi thabak se 63 AD da masi loisali ko masi mangan gadaba khona chahi 70 AD da tumna mangan bani masi mangan rigeng mama adu loisande aduga Heroning thono masi aikona background khara jengchi laisang Jerusalem temple sagi beise ahan bada masi tholo maning thongna 557 BC gi matamda serambani adugo Babylon na masi 586 BC da masi tumna mangan ki chona haibe indabagi dama adugi matungda masi mu Babylon da leba jiu singna halaga Jerubabel gi lusang makhada masi laisang de 515 BC da laisang ache saba lotion ki masi saba matan masi di samsame yamna chinglemba aduni masini ko adubu masi ki phajaba amaje Yishuna masida laga leibibna maram modena hagai na masi hana dagi masini hena mating magul lei havni aseng bagi di phajaba de hana phajaba hele samsamne adugi matungda hairiba laisang asemu Herod ambitious
na magi project makada ambitious ki project makada 19 BC dagi masi Herod the Great habido maduna Roman happening thau Judagi ning thau asina masi sagatpa masibu sagatpa habidi semjinba amanba sing lokthokpa masi repair tawbi thabak to phajan bi thabak to man adum chatharam bane masi gi laising de aduna haidiba laising phatana sabi thabak se adum chathaki haidiba do khoina Prabhu Jisuna baptized to matam 27 AD gi matam dadi masi chaurang na sahi nipu tarulom sang labaneba maduda mai gi phajabado loirabane madugi damaktani masida makhoina hairibase aduga hairiba laisang je 63 AD gi matam adu phawa chatharamiko Agrippa Herod Agrippa haiban great gi mai gi masu nupado maduna masibu yengkhanbagi thabakse tawrameba maduni sida hairibase aduga khoi verse 6 amu yengchiko asuk phajakraba laisang je yam phajena mukhoina haiba matamda laiting laba laisang ni haiba matamda Yesu Kristna laisang asigi maramda mukai habra yengcheba na khoina uriba potsing asigi maramda numitsing lakani maduda nung amabu nung amagi matakta ningkhaidana thamlaro habne masina abdi nung amagi Jerusalem laisam je nungna sing matakta laiba nung padaba nung singduna mi singna haklaga matakta gi padana hakle padana sem sara matungda sing thakta gi langdara kanda haiba nung sing ado makhada tabada sungkai kaidaba nung aduna matang manau nai na khoni yum sabagumna masai semaneba adubu matam lakani haiba nung sing amagana amagi matakta longkhan adibase longkhan adaba matam haibadi masibutum na mangan gadaba matam ado lakani haibne masi karamba matam da thungki haiba matam AD masi di history ni ko history da thungabni masi 70 AD da thungreba adugo Prabhu Jesu Krishna jo Matthew 24 da hana hairam balem na khone Jerusalem je lukta jo hai Jerusalem je lamina question ba matam da na khoi masi thado chengkhro haibne aduda madugi sign do ahanbada sestes na Jerusalem je loi koishalam bane koishalam kana kangudana man thado chen kibane adu matamda Jehudi gi lamisina mokoi matung induna tana bane adugi matungda sign do ubu matamda seboksina Jerusalem thado chen khrabane adugi adu matungda muk Titus rongi Titus general je masi emperor Vespasian gi masanu pane masina mang na lae lakan Jerusalem de thamanga chumna masi khudum chan maneba irai lai de masi chakpan koi bolai khaja mane na manung chan ngai hon de asuki mati thamanga changna koisala ba matung na manung de leba misina sana thangna boloi khre nupi sina mai gi masa sing phawbas sare masi lamentation akhone Jeremiah da gumba nakoina loi ugni Matthew chapter kaino da su nakoina uba phangane ba hari bis loi madudari yam changchala gumje yam detail oina maduni maduda mokhoina khangma michen khangma matam loiraba matamda mokhoi sibai mokhei mising aduna la mising aduna khangma ngamdra rongi sibai singna chekpan degi tamna ka khalaga thong hang toga mokhoi da tumna mangmane masiko masigi mangbagi history je Josephus koina mokhoi gi Jewish ki historian je masina patan iramane Josephus na masi maram da patana masi summa bane ko magi book the Jewish war have a book 6 chapter 4 5 da masig maram da sandong takreba asmai tona thamanga chumna changnaga masigi laisang je tumna manghan kheba masi asmaina AD 70 da thungki karigi dama makoi shona have in the Prabhu Jesu Krista bu kanbi mapuni loksan daba mahar pagi ido makoi amsung makoi masa sing da tasnu haiba makoi na haikibdo madugi matung na masi 70 AD chana thungki makoi hat pa asukam mati amna hale manak nak pada laiba jungle amat tumaga cross loi yunga ga jihudi singdo hat ki habne yam tamthina hat ki maram di makoi ne Jesu bu tamthina hat ki ba maram na sebok singbu tamthina onai ki ba maram na masi thokibne ekhoi chu ishogi koina Bible gi achumba lambi je mak chatta batara su kaidong da ishogi mak ta thina ngang oidam masi gi koina ngang ki bo haiduna ekhoi je nongmode soina wai lakani masi mak jihudi ta thung kare verse 7 amuk pamina se maduda makoina mongonda hangjare guru adu oirabadi karamba matamda punam asi thokadege punam asi tholamdai da kari khudam oigedege hamni hairaba Jerusalem mang tan gadaba punam ki thodok se kari oigedege hamni aduga ji aikoina disciples in the Kambaju Jerusalem mahan tan ba sida pithibi ju loi gina na khan bane madugi da mom khoina question na se hang bane ba masina koina Matthew 24 gi 3 da ju masi chamana na hange masi mona kon yang biro aduga masi de koina ugoda ba je ina mamang da swai gre masi maroina Jerusalem time pen karamba matan da mang gani haibaga adu Prabhu Jesu Krishna lakho je kyam na e habse
masigi khudam neba hairiba ani jida ikoina yengaga nei nadragadi masigi prophecy thungbaje phajana ikoina bap taba ngamoy hairiba ani sungkaw kawgunu masi Jerusalem an dingai mamanda thokpade ju thunge aduga Prabhu Jisu Krishna second application da Prabhu Jisu Krishna ni subalak tinge mamang da su masi amuk thokneba masi je ikoina science to ikoina amuk yengminase ko aduga verse 8 amuk yengminase mahana ki mi kanana sunna khoibu sarana da singdana ba sexual lu haim warning ne khoi da su ko maram de mi kana agi mingda laktuna haigini aidi Kristani aduga matam adu nakshilale maram adu na khoi na makhoi gi matung in ganu haibne Matthew 24 gi 4-5 to Jesus answered and said unto them, take it that no man deceive you. Make an other no kwibin tak to dunu. Maram di mi kya na ay giming dalakan ay Kristani adu kaya bu nam tak to guni hamni. Masije karamba matam tu I have them. Masije mag ay ko na Jerusalem laisang mangan dingay mamang na ju tu hawjiki matam ju ko ni tu eba. Masije section gadaw je nam tak to bu have je. Nam tak have je masineba. Masida hai je Prabhu Jisu Krista gi mingda lakani habne habdi madu Christian oiba mission na claim to godabne khuni am section ga da bahuri su church ta aram ba takbi ba myam ne je khuni church denomination khudima pastor khudima khuni thaja ga da ba natte ba aram ba myam takpi re ba hari ba aram ba singa che thaja bigi ma pana mi camrum nam thak to re ba Christian camrum bu nam thak to re ba hari ba nam thak se asidagi khoi yaudna ngai gi tamok bible na haiba Prabhu Jisu na haiba section lu haiba wai je khuni ingi tamni karam da section ge ni कोई सेक्शन बाइब से कोई शास्त्र जे पारगा माइहौरोन दगिना फोंदोक पिपोदा यावरिबा शास्त्र जे पारगा नै नगदमनी अदुगा कोइना कावलोइदा बमदि शास्त्र गी लाइरिक अमना अमगी मायुक्ता कैदोंदा हाइदेबा शास्त्र जे अमना अमगी कम्प्लीमेंट तोंनाबनेबा अवाटपुदो अमदे इबनेबा कैदोंदा मखोइनो ओना तैनाना अमदना टॉपिक अमा हाइबा अमदना हाइबा तोंगान तोंगान हाइबदो लैते पुनमक्से सुसनना सकदाबने मतम मतंगी मतुंगिना दरकार लेबा असुमबजे आइखोइना माइहौरोन की मतमदा अब्राहम की मतमदा सुमबदो खरा फोक्तोगनी मागी मिरोन की मतंगदा अमुक खरा हापचनगनी सुमाइना मथंग मथंग की मतम की सानब की मतंगदा सुमबजे मोइना खंगबा ngमदु की मतंगना सुम प्रोग्रेसिव ओइना हापकनेबा अदुबो अखोई की मतमदे हारिबा सुमबा म्याम जे पुलब हापबनेबा अखोइना पुनमक जे अखोइना कावरोइदबनी मसि लेरे अदुना मसि करंबा मतमदा थुंकी गाबंदा मसि 70 AD की ममांगदा जो अखोइना थुंगनी होरे मखाई वर्स 11 गुम्बा अखोइना पारकपा मतमदा हाइबा येंगबा मतमदा खंगनी मसी थुंबदो उगनी 70 AD की ममांगदा क्यामरुम को आई क्रिस्तानी आई मेसियानी हाइजबा क्रिस्तानी हाइ नत्र जो मेसियानी हाइजबा आरानबा माइसो क्यामरुम थोलकेबा खुदमोइना खोनि यंगबदा एक्ट चैप्टर 5 के 36 दा नखोइना पारादि खंगनी थिउदास हाइबा नुपाजे महांगना अचौबा मिनी आइजे मेसाया दुनी आई क्रिस्त दुनी हाइना क्लेम तौरगा मी क्यारम माइगी मतुंग इलगा चटकेबा अदुबु माकी पुंसिदे अरेंबा मांगखेबा अदुदगी मुंग जोसेफस ना हाई इजिप्शियन गी माइचो ओमना मी लिसिंग कुंट्रा जे माउंट ऑफ ओलिव द सिंगगा महाक से महान जेरूसलम गे लाइसिंग जे सेमगत कनी हाइन अदुमाइना हाइखिबा जुलैयेबा मसी मखोय 70 AD की ममान थोकनी अदुगा साइमन बार ग्योरा जॉन ऑफ गेसवाला हाइदिबा असिसु मसी Jews na Rome gi mayok ta kana lan horing manung da mokhoy je maisani mokhoy gi achobul lusing bani na haijaba missing asneba masijel oina thungkreba hauji chu aikoina ngasi di yenglagum si mathang da mu aikoina ngasi aikoina yengdu 70 AD gi mamangda verse 5 teng 6 se kamaina thungi habdu yengani koi mathang da na mung masi aikoi gi matam da kamaina hujik thungi ke haibidu aikoi yengane ba Krista gi ming da mi ke amarum lakane habje mathang da mo koi khara samlam ni yengje ba ngasi di 70 AD gi mamangda masi karam na thungi habdu ne ba sinausa koini yengne bje smai to da mi ke amarum Christian ke amarum Judy ke amarum nam thak tor ga mokoi arem ba da mokoi gi punsi da mangke ba aikoi ju section je hujik matam da Christian ke amarum na ai koina thakpi dib ja chum bane na claim tor bom yam lakani hari badagi khoi section si nam thak hai bse roiba matam da aran ba takpi ba Bible gi asumbo asumba man ba khachitang di chumba Bible gi text khara sinaraga out of context gi nga alga missing nam thak tong ngai gi tama takpi ba mi yam laire oja guru yam laire sinau sa ma sidagi khoi section ji section logda ba taragdi jihudi ching na gi missing bu 70 AD की ममांग दा नम थाक तोरगा माहन के बुगुम ना इखोज Prabhu Jisu ना निशुबलाक्टिंग मवेदा नम थाक तोरगा खोय मांगने बा verse 9 दा मु यंग सिखो
sida hai ko adubu na koina lan amasung irang hoba tabata ki gnu hamni na koina lan hoba irang hoba commotion huji irang hori mam mogi matam du ju yam irang hori ki gnu maram di punam ase ahan da thokni adubu aroiba adudi khudak ta oiro hamni masi ahana thokni aduga aroiba adudi khudak ta oiro Jerusalem mangan budo khudak ta oiro adugi mamang da hairi bisa lan hoba aduga irang hoba se lakani hamni masi Matthew 24:6 aju koina ai langi pauni kan tagani adubu hairi basin thokni awabo gini adubu aroibadi natriyana sumna hai adum masi ekona 70 AD gi mamang da kamaina thungke mantana 30 dagina 70 AD gi matam asibu masibu masida roman na thengnakiba mayamje karino haiba matam da Jewish revolt ko 66 AD dagina 70 AD gi matam je masi kwadi tamthiba amne Jehudi singna roman singge makta akanba irang sa haukheba lan haukheba sinausa maram aduna ne lan haubuduna maram wedune Jerusalem loksan ngai gi dama seste sana thareje aduga adugi matungda Titus na laaga Jerusalem loksalaga lan tawribse madugi mamangda di mokoine irang do haude be sinausa aduga haidiba matam je romana pamba matam je atopa jasna je romani matakta lan hauba mokoi bu lekha ta ni ngai khona bagi thabukse lan jam songna ba matam ne masiko masi ekhoina kawgumje aduna matamjida ekhoina mokai romgi sarkha jida mokoibu ningthau amana hatpagi roman gi history am thokre madum dadi khoi changjalagumsi ekhoina matang halaga mokoigi phammunabagi thabuksu mokoigi marakta am satharieba masini masitue aduga hariba asimaksu ekhoigi matamda jo hoje maksu masi thoklebaneba lan amsu lan gi pawning kholse khoi mathangda khara amuk Matthew dagi amuk paraga ekhoi khara amuk masi maramda mu mathangda khetang nainamina se ko matam khara longmina se adum ai mathang chathajarake haibibagi mathungina aduga aroiba dudi laktri hamne masida aroiba dudi oidrieba sinausa aduna ekhoi section je hauze akhoina Prabhu Jisuna lakadabagi khudam kyamarum thokpaje ekhoi mimangda su mayam uriba punama se khoni yengche ekhoi yengadabne ado hari base khoina Bible gi lens tagi hari base ani thongna khoina punna yengmina seba Luke 21 gi tenda mu parse adudagi mahana mukhoida ki jati amana jati magi matakta aduga ningtholaiba amana ningtholaiba amaki matakta lan horakhani hamne masima huri thoi Matthew 24 gi 7 da jo hari masi ko aduna khoina ahanba masi gi thangbaje khoina first civil war je Rome de civil war toy sei 68 again 68 69 gi matam je ko moi ning thau sing marakta lan songna ba yam toy aduga Gaul Britain amsun Judea na chingbada lan hobgi thabak che yam jathayeba masil jati amna jati magi matakta jati masen gi marakta lan hunaba kanglum masen gi marakta lan hunaba je matam du ju thuiyeba ai khoi gi matam du ju masi yamna hujik matam du ju kana thokli hojik matamda ningtholaiba amna ningtholaiba amagi matakta lan tauba khaje khoi hojik India Pakistan gi lan ikoi ding da unkhanaba hwai loisangare Americana aduga Palestine Israel gi war adugi mamangda yam la laigre hojik ju tathariba Russia ga ikhoina Ukraine gi war sathari aduga hojik dum atai mafamda ju kyamarum sathari ba lanje mamangda ju yam thokre aduna hari baje thokani adubu khoina 70 AD gi mamangda Jerusalem tu guiding mamangda solan myam satharami hai baje khoina kawgumse aroiba chapter khoi aroiba verse nga chi gena paminer siko aduga mafam kya da johara ba sakthang ba amsung sathi balena sing thokani akiba gi masa oiba thodok sing amasung sarga gi achobu khudam sing oi ugani hamne ba siko khudam sing ugani hamne masida ikhoina yengbe aduna haidiba lan ama achobu ama thokragadi khoina mahusana khoina laina tina habase khoina ugani sida aduga achobu earthquake thokana habje masigi full pen je khoina 70 AD gi mamana yongba mada Crete ko 46 AD da aduga Smyrna Laodicea Pompeii da 62 AD gi matamda historian ko mogi Tacitus haidibasna masi achoba jora ba thokibagi wari je masida dum palleba hojiki matamda janum hojiti toina thoiko Prabhu Jisuna lakpana naksalak pajina toina hana thokpaduri hena sathiba koini toina thokwa yam thoi khoi gi mimang dani dum toin tarabni masi Manipur da ju thoi khoina Nepal gi earthquake
adagi Myanmar da thokiba sing hujikku ikui-ikuidana thokiba yam ama laikre asigumbaje thoi hamni aduga loinana jwaraba thobani na mathangda num chaktang muthoe aduga chaktang baje masi 70 AD mana thokibje Claudius Caesar gi matam X1120 ana khona pabe yai ko masida choba chaktang ba ma thokiba masi 46 AD gi matam da thue masina maram oiduna akhona Paul na ju magi Jerusalem da wana taraba singi da paisa khaibi gi wari akhona yam phange aduga atopa sing na ju Jerusalem da wana taraba mi singi da mateng bibi gi thaba akhona adum uba phange 1 Corinthians chapter 16 gi ko verse 1 2 3 side da num masi maramda pallabane ko masi gi maram je akhona pallai aduna haidiba asigumba laina tina su haidiba landu loiram le laina tina laicha da bi num sandore thoki hauji matamda ju masi thokli aduga akiba gi masa oiba khudam sing charga da ugane hai mokoina Jewish ki lan gi matam dita 70 AD mangandri gi mamanda Josephus na sumna record torom je atia da ko thang sang man thang gi mong man star amako pairak pa mokoina ui hai aduga sagon gi gari sing sagon gi dolai sing atia da pai bu Jerusalem matak ta pairaga pai ki bdo mokoina ui hai masigumba aduga matam da solar eclipse kumba kona asigumba mayam khudam yam je mokoina ui habne asigumba mayam je isnausa asigumba thodok kya se koina uwa phangi hamni aduga mokoina ni ko verse 12 che mu pamne se but adu buai ko before all this punama asigi mamang that they shall lay their hands on you and persecute you dwelling and delivering you to the synagogue and into prison, being brought before kings and ruler for my name's sake. Aigi manam gi damako mase haidiba asigi mamang da heaven punam mang Jerusalem 70 AD da manghan baje laisang thukai tringai punam asigi mamang da na makoina na khoi da khut thagani na khoi bu on ai gani na khoi bu sanagok ta sinna thokani kaisum sangda thamgani na khoi bu ning thaugi mamang da aduga wain thoda toba singi mamang da aigi mingi da mak pugani hamne ba masi je muk chap chana thungre ba isnausa masi ek chapter khona pa khon chapagi chapter khona pa ba matam da chapter 4 degi horaga anum pa ba yare on ai bi thabak che 4 aduga 6 7 8 tegi na khona pa ba horaga ne ba ekhona khange Peter amusung John bu kaisum sangda phajan ba ek chapter 4 da Stephen nung na thara harpa ek chapter 7 da adudagi Paul je phuba jail da thajan ba Felix aduga Festus Agrippa gi mamang da puthopagi wari ek chapter 24 da ina 26 Paul masamak chu mana Damascus ta salibje kaigino Christian singbu church ta gi pharaga on nairaga mokhogi ning thauda sinaraga mokhoi bu hana bagi thabuk tane on naibagi thabuk che asuki matik chathagre be isnausa aduna haidi base kona 70 AD thokting mama da on naibagi thabuk chathare haidi ba simak aikoi gi matam da ju masi thokane ba khoina kawri da be khoi gi matam da ju samaina thokane ba aduna na khoine ek chapter 8 ta khoina paba matam da Paul ju mana Stephen series matung mana tawri ba thabak sing jena khoni yeng bayai ko adu main tawroga ma je kamain tawri mafam khuding ne sakki Philip chu adu mokhoi je mafam adu de gi loina sakhai kramni habe je masi on abi gi thabak to sathari ba hauji chu masi gi je 70 80 ma na thokre adu gi matung de pithi mafam khuding da shori apho apho Christianity je sandok matam ju mayam thole ba hauji je ekhoi gi matam de ju haudi tholakini Prabhu Jesu Krishna lakting mamang da aikhoina America da sobu khudam kya lakani aduna haidiba asigi mamang da ikoida masigumba awana gi thabuk onai bagi thabuk cha thagane ba ngasigi de khoina Luke chapter 5 ki 21 gi 5 to khoina 12 che masi nei nakhre makha ta ba mo khoina na se haidiba se 70 AD mang da thopudi maram nei nakhre aikoi gi matam da masi kamainam hujujik thungi habdu amuk samdamna nainara ka makha tabdu moi khoi naina si tabiriba mayam de shona bo pi voishno na koino bo mir de channel subscribe to view comment pibiramu like share na chingba to biramu marum pangsin da share to view Prabhu na lak na khre khoi bible na habdu gi matung na phajana samina si hena aina mayam da haijari any karigumba khangdaba bible ga mari naina ba question leiraga su na khoin hangbiro hairupdo sarsoi gi matung na phajana thidoga naina mina se chamina se aina mayam da haijari patna sauksei sarga lai be pa yam ta ga sare koina 70 AD gi mamang da kari Prabhu na 7
हायरंबसिंग जेरूसलम मांगन तानबग मरी लेना करी करी थोकरे हाबदुग मरन खनै नखरे अखोइगी मतमजु मसी थोकली हाबजिगी मरमदु खरनै नखरे हारिबो खुदम सिंग सि यंगनगा अखोइना प्रपुना लाकपुदु नै हाबजे अखोइना खंबजु ngamjare ngangbaju ngamhan biu paisho adun makhata na ne kat bu na bopi bu takra be na ushin da bopi bi dana asum ba je chena paiduna sa sabang ngamba habdu hen biu prabhu jesu christ gi ming da kurum jari amen.